aina career counselor oirakpai wari yam sauna lay ado sum yengse akhoi Manipur se larik ti yam tamme ko da khoi chakhot padi ngamde si kaigino haiba kanda sum yengse ba 2019 da before covid India government survey ma chale ko masigi survey sida population gi matungina khwaidagi larik tamba lam se kanano yenga pata Kerala sina number 1 position da laire aduga akhoi Manipur sina second position da laire larik ti yam tamba ada khoi chakhot padi ngamdaba si kari ino ha matamda class 10 lora kanda ne science lo angang na 60% science lore arts lo kanguna 30% oire and only 10% people go for commerce. So Manipur is not at all balanced. Okay, balance oidre. As science number kangu diko, they want to study hard and they want to earn lots of money through salary. Tolop charaga laiba paame moidi. Arts number kangu na teaching gi line da society da base tauba adaidi koi society gi policy maker system maker re moisna. Commerce na mangang sa kedawi bank manager oiba chartered accountant oiba aduna tongana laigraga su ngasai science amusu arts ta thabok ta hodaba larikti haijaba government gi thabak su ta hodaba private su tawba ngam hodaba larikti heiba angang singse commerce haiba kangu sina nei chingaga pura kanda nei knowledge lawra kanda entrepreneurship amusu startup program tawka doineba adumana chingaga chakadaba leader se akhoi Manipur di am niemeba aduna kaidogeda larikti yam tamba thabak ta hodaga dum pham leiba kaina khoida adumana chinga pugodoba entrepreneur se yam leitabai neba aduna noi gi imungda noi isamaksu ai business tauge haiba matamda or entrepreneur oge haiba matamda thingbiga noba angang mama pa ba sinsina chanara gadi dum chatki sanoba Manipuri entrepreneur yam dakar lai entrepreneurship se fazana to ko matamda akhoi Manipur yam chakhat kaneba the entrepreneurship like tabagi ne akhoi na wars